Inauchana. Kaino nupano siyauna mukhumna iduna. Yohan bana. Biba do hapladi fadogo. Inauchana. Nambu college kadi chatrabu yohan. Asamna amuk harakpaduda yohan bi yohan bada munna yengi. Aduga amuk fat hairi. Hera ta inaucha. Mi kaubuda mapungpa phana kaubu yadra. Ahan thangsida mi karimna brabu. Inauchana. Soibani. Hekta kauba. Noyanigi biba se. Asi haina ringai da Rimasu cha puraga thul'i. Rimana. Tainaucha sa bai se. Tamocha. Hawedra hawraidra di khangre. Adu oirasu hawi khalaga adum thakpiyo. Inauchana. Ichan lon ba chabu kaidawi hawraidoino. Yohan ba cha du thaklaga. Hiam hawe. Rimana. Asengba. Yohan bana. Asengbai. Chalon bayam hai. Rima momon noklaga. Aigi haita lon ba cha du na hawradi. Akhoi chin na lon ba thaadi. Adum thaki hairak di jani. Yohan bana. Mathang lakpadana noi chegi makhut amu hing tare. Rimana. Yengo. Yohan bana. Hoi. Ado nang di laik tamli bana dro. Class kaya karaba. Rimana. Thawan college da hanta BA first year kai ni. Yohan bana. Yam tamine. Phai. Kana hanaga bani. Rimana. Haitamo. Yohan bana. Ado lapanina sathok chasindi kamai tawi. Rimana. Sathok chasingi wadi haidana kana di tamo. Line de chatpanina tambangamde. Khara hek thengna ga thouradi gari phangdadana chattabasu adum yawi. Halakpadasu khudong chadadi khongna mate khara. Gari khara mate khara amto. Ngamna ba adum tawba haiduni. Yohan bana. Adune. Haujikti isagi gari ama leitradi sathok chasinse khudong yamna chadrabani. Hoida tamosu thabak sangba matamda isangi college do thenbigi. Rimana. Yani da tamo. Ai simlan de chatke. Tamo hoi matamang na bani. Yohan bana. Hera nong phado akhoi su isangi college thenbibi ai kaino. Inauchana. Pang ne haino. Nang tamo siga tinaradi kanaba yam phangdujani. Afaba mi haisidi tinaringai kanabani. Pak so thingnapote. Thengnaringai sida hekta phahogadabani. Yohan bana. Nungai roidarida tainaucha. Waring hak sanabasido. Rimana. Adatamo. Akhoi khunsida kayam kuina leiduno. Yohan bana. Aidi yumdabu hanengrada. Noi khunsida adum leiningi. Rimana. Kaigino dude. Akhoi khunse leiba nungai bro. Yohan bana. Iham nungai. Mahausagi oiba phajaba mafum kaya amasu lei. Chatluba mafam khuding ihengluba kaya ifada phajai. Masida sunate. Khunsida leiriba miyoi singsisu loina phajai. Rimana. Adude ekhoisu loi phajare tamo. Yohan bana. Phajai sidi. Yohan bidi somda makhoi ahumgi wari tabada awaba haibadu oire. Hawgalaga chatpasu yadabagum taw mathanta prok chakchaduna machinda kaino murum soli. Ngarangda thingna kida ngairi. Aduga lemthuriga sardan. Kari thuina taw sain. Masi angangshisu mayase higatke wariga sanaradana. Phanabu mana sari masigi chini yangangba inaucha sina direction piri oiramni. Lila nungai tradi babo hagulaga cheledo tawni ko ngasi. Yohan bana. Saksu khangnarabanina akhai amu chanaba tawrage. Rimana. Haitamo. Inauchana. Haino
ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯔꯤꯃꯥꯅ ꯍꯣꯏ ꯇꯥꯏꯅꯧꯆꯥ ꯌꯨꯍꯦꯟꯕꯤꯗ ꯑꯃꯨꯛ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯨꯍꯦꯟꯕꯤ ꯑꯩꯈꯣꯏ ꯆꯠꯂꯦꯀꯣ ꯌꯨꯍꯦꯟꯕꯤꯅ ꯍꯣꯏ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯒ ꯏꯅꯥꯎꯆꯥꯒ ꯆꯠꯈꯤꯕꯗꯨ ꯔꯤꯃꯥ ꯃꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯖꯍꯧꯏ ꯔꯤꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯨꯍꯦꯟꯕꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯃꯣꯏ ꯑꯅꯤꯒꯤ ꯗ꯭ꯔꯃꯥꯗ ꯅꯪ ꯐꯖꯅ ꯉꯥꯎꯔꯦꯅꯦ ꯍꯥ ꯔꯤꯃꯥꯅ ꯀꯩꯅꯣ ꯆꯦ ꯗ꯭ꯔꯃꯥ ꯀꯌꯥ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯅ ꯌꯨꯍꯦꯟꯕꯤꯅ ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ ꯗ꯭ꯔꯃꯥ ꯌꯦꯡꯕ ꯍꯩꯇꯕꯅꯤꯅ ꯔꯤꯃꯥꯅ ꯈꯪꯖꯗꯦ ꯑꯝꯇ ꯑꯗꯣ ꯆꯦ ꯇꯥꯃꯣ ꯌꯨꯍꯦꯟꯁꯦ ꯃꯄꯨꯡ ꯃꯄꯥꯎ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯤꯉꯣ ꯃꯥꯗꯧꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯔꯦꯝꯕ ꯅꯨꯄꯥꯁꯦ ꯄꯥꯛ ꯊꯦꯡꯅꯗꯦ ꯍꯥꯏꯕ ꯌꯨꯍꯦꯟꯕꯤꯅ ꯌꯥꯔꯦ ꯍꯩꯅꯨ ꯅꯪꯁꯨ ꯃꯣꯏ ꯗ꯭ꯔꯃꯥ ꯄꯥꯔꯇꯤꯒꯤ ꯍꯦꯔꯣꯏꯟ ꯑꯣꯏꯅ ꯍꯦꯛ ꯂꯩꯔꯨꯔꯣ ꯑꯗꯨꯅ ꯐꯔꯅꯤ ꯅꯨꯄꯥ ꯅꯍꯥ ꯎꯕ ꯌꯥꯗꯕ ꯑꯉꯥꯡ ꯑꯣꯏ ꯇꯧꯔꯗꯅ ꯅꯪ ꯑꯃꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯍꯦꯟꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯔꯤꯃꯥꯅ ꯋꯥ ꯑꯃ ꯍꯥꯏ ꯌꯥꯗꯦ ꯄꯪꯁꯥꯎꯗ ꯁꯥꯎꯗꯅ ꯑꯁꯤꯕꯨ ꯅꯨꯄꯤꯅꯤ ꯍꯤꯠꯂꯔ ꯑꯃꯨꯛ ꯍꯥꯏꯁꯤꯅꯤ ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯆꯌꯣꯜꯗꯒꯤ ꯊꯥ ꯑꯁꯨꯝꯅ ꯊꯥ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯍꯧꯈ꯭ꯔꯦ ꯉꯁꯤ ꯀꯥꯂꯦꯟꯒꯤ 5ꯅꯤ ꯄꯥꯟꯕ ꯍꯔꯥꯎꯕꯒꯤ 4ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯌꯨꯍꯦꯟꯕꯤ ꯍꯣꯏꯒꯤ ꯖꯒꯣꯏꯁꯨ ꯎꯠꯄ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯁꯤꯟꯈ꯭ꯔꯕꯗ ꯖꯒꯣꯏ ꯌꯥꯎꯒꯗꯕ ꯌꯨꯍꯦꯟꯕꯤꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯗꯤ ꯂꯣꯏꯁꯤꯟꯕ ꯍꯧꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯨꯍꯦꯟꯕꯤꯗꯤ ꯁꯣꯝꯗ ꯐꯤꯁꯥꯈꯣꯟ ꯃꯊꯛꯇ ꯇꯣꯡꯂꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯀꯩ ꯅꯣꯛꯈꯦꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯔꯦꯗꯤꯑꯣ ꯏꯕꯣ ꯌꯥꯝ ꯀꯟꯅ ꯇꯥꯔꯤ ꯃꯊꯟꯇ ꯇꯥꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕ ꯃꯈꯩ ꯏꯁꯤꯁꯤꯅ ꯀꯟꯅ ꯅꯣꯛꯄ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯔꯤꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯆꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯦ ꯇꯧꯏꯗꯨꯕꯣ ꯌꯨꯍꯦꯟꯕꯤ ꯅꯪꯁꯨ ꯇꯥꯎ ꯂꯥꯛꯑꯣ ꯑꯩ ꯏꯊꯟꯇ ꯅꯣꯛꯄ ꯈꯥꯡꯕꯗ ꯁꯤꯗꯧꯔꯦ ꯔꯤꯃꯥꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯤꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯃꯅꯤꯌꯦ ꯅꯪꯅ ꯁꯤꯗ ꯅꯌꯥ ꯏꯍꯤ ꯍꯤꯒꯠꯀꯩ ꯂꯩꯔꯤꯁꯦ ꯌꯨꯍꯦꯟꯕꯤꯅ ꯍꯣꯔꯦꯟ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯒ ꯎꯠꯀꯗꯕ ꯖꯒꯣꯏꯗꯨꯒꯤ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯂꯣꯏꯁꯤꯜꯂꯗꯤ ꯐꯖꯅꯤ ꯃꯦꯀꯞꯀ ꯂꯣꯏ ꯃꯜꯂꯅꯤ ꯄꯥꯝꯃꯨꯗ꯭ꯔꯥ ꯈꯪꯗꯦ ꯔꯤꯃꯥꯅ ꯍꯣ ꯐꯖꯅꯕ ꯀꯦꯔꯛꯄꯗꯗꯤ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯗꯣꯏꯕ ꯌꯨꯍꯦꯟꯕꯤꯅ ꯑꯗꯨꯅ ꯑꯊꯤꯕ ꯃꯣꯏꯒꯤ ꯋꯥꯅꯤꯗꯅ ꯑꯩꯈꯣꯏꯗꯤ ꯅꯦꯆꯔꯦꯜ ꯕ꯭ꯌꯨꯇꯤꯅꯤ ꯃꯣꯏꯒꯤ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯕꯤ ꯃꯌꯥꯝꯗꯨꯅꯒ ꯍꯦꯟꯉꯝꯄꯣꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯍꯦꯟꯕꯤ ꯇꯥꯔꯤꯕ ꯔꯦꯗꯤꯑꯣ ꯏꯄꯣꯝ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯖꯒꯥ ꯑꯃꯨꯛ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯤ ꯃꯈꯦꯠ ꯑꯗꯨ ꯑꯔꯦꯡꯒꯩ ꯂꯧꯊꯣꯛꯂꯒ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯃꯆꯦꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯔꯤꯃꯥꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯁ ꯇꯧꯏꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝꯅ ꯅꯣꯛꯈꯦꯔꯤꯉꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯤ ꯐꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯕꯗ ꯂꯥꯏꯒꯤ ꯊꯧꯔꯝꯁꯨ ꯍꯧꯈ꯭ꯔꯦ ꯌꯨꯍꯦꯟꯕꯤꯁꯨ ꯃꯇꯝ ꯉꯥꯏꯕ ꯑꯣꯏꯅ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯌꯨꯍꯦꯟꯒꯤ ꯃꯇꯥꯔꯣꯏ ꯀꯌꯥ ꯑꯗꯨꯗꯤ ꯀꯦꯕ ꯂꯣꯏꯁꯤꯟꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯌꯨꯍꯦꯟꯕꯤꯕꯨ ꯍꯧꯕ ꯂꯥꯛꯂꯦ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯃꯈꯣꯟ ꯇꯥꯕꯗ ꯌꯨꯍꯦꯟꯕꯤꯅ ꯏꯃꯨꯡꯗꯒꯤ ꯀꯧꯔꯛꯏ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯉꯛꯑꯣ ꯃꯌꯥꯝꯗꯨꯁꯨ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯂꯛꯏ ꯌꯨꯍꯦꯟꯗꯤ ꯂꯣꯏꯁꯤꯟꯕ ꯍꯧꯕꯇꯃꯛ ꯉꯥꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯖꯅ ꯀꯩꯅꯣ ꯂꯣꯏꯁꯤꯟꯗ ꯉꯥꯏꯔꯤꯕ ꯇꯧꯔꯤꯗꯨꯕꯣ ꯌꯨꯍꯦꯟꯕꯤꯅ ꯀꯌꯥꯝ ꯉꯟꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅꯣ ꯉꯥꯏꯍꯥꯛ ꯉꯥꯏꯌꯣ ꯀꯨꯏꯔꯣꯏ ꯒꯤꯇꯥꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯊꯣꯏꯕꯤꯅ ꯈꯔ ꯉꯟꯅ ꯂꯥꯏꯕꯨꯡ ꯌꯧꯔꯗꯤ ꯐꯩꯗꯅ ꯌꯨꯍꯦꯟꯕꯤꯅ ꯉꯥꯏ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯆꯠꯂꯝꯃꯣ ꯌꯥꯔꯦ ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯁꯨ ꯅꯪꯅꯕ ꯂꯥꯛꯑꯒꯦ ꯊꯥꯖꯅ ꯃꯥꯏ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯃꯌꯥꯝ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯤꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯦ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯒ ꯖꯒꯣꯏ ꯎꯠꯀꯗꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯥꯏꯇꯦꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯂꯥꯏꯕꯨꯡꯗ ꯃꯤꯅ ꯄꯤꯛ ꯊꯜꯂꯦ
ꯀꯅꯥꯒꯤ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯄꯥꯈꯪ ꯃꯆꯥ ꯃꯧ ꯅꯍꯥ ꯂꯩꯁꯥꯕꯤ ꯑꯍꯜ ꯑꯣꯏꯔꯕ ꯀꯌꯥ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯗ ꯇꯨꯝꯗꯕ ꯃꯈꯩ ꯖꯒꯣꯏ ꯌꯦꯡꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗ ꯅꯨꯃꯤꯠꯇꯨꯗ ꯂꯩꯔꯤꯕ ꯐꯖꯔꯕ ꯑꯥꯏꯇꯦꯝ ꯀꯌꯥ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯎꯠꯈ꯭ꯔꯕꯗ ꯌꯨꯍꯦꯟꯕꯤꯒꯤ ꯇꯤꯝꯕꯨ ꯀꯧꯊꯣꯔꯛꯂꯝꯃꯤ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯌꯦꯛ ꯅꯥꯏꯕꯤ ꯑꯃꯃꯝ ꯁꯦꯠꯇꯨꯅ ꯑꯁꯪꯕ ꯃꯆꯨꯒꯤ ꯔꯤꯁꯣꯟ ꯐꯨꯔꯤꯠꯀ ꯂꯣꯏꯅꯅ ꯈ꯭ꯋꯥꯡꯗ ꯈꯣꯡꯆꯦꯠ ꯂꯥꯛꯇꯨꯅ ꯀꯣꯛꯇ ꯂꯨꯍꯨꯞ ꯎꯞꯇꯨꯅ ꯆꯨꯔꯥ ꯋꯥꯍꯣꯡ ꯅꯥꯆꯣꯝꯅꯆꯤꯡꯕ ꯊꯦꯠꯇꯨꯅ ꯑꯃꯗꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤꯕꯤ ꯁꯅꯥ ꯂꯤꯛ ꯀꯣꯟ ꯃꯌꯥꯝ ꯑꯃ ꯁꯤꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤ꯫ ꯆꯞ ꯃꯥꯟꯅꯕ ꯐꯤꯖꯦꯠꯇ ꯑꯃꯠꯇ ꯑꯣꯏꯅ ꯃꯈꯣꯏ 5 ꯊꯧꯒꯜ ꯖꯒꯣꯏ ꯎꯠꯅꯅꯕꯒꯤꯗꯃꯛ ꯐꯝꯕꯥꯛꯊꯛꯇ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯂꯩꯔꯤꯕ ꯚꯥꯕꯣꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯔꯝꯃꯤ꯫ ꯃꯈꯣꯏ 5ꯁꯨ ꯆꯠꯅꯕꯤ ꯑꯣꯏꯅ ꯊꯧꯒꯜ ꯍꯧꯔꯝꯗꯥꯏꯒꯤ ꯃꯥꯏꯀꯩ 4 ꯆꯠꯇꯨꯅ ꯃꯈꯨꯠ 2 ꯂꯣꯟꯅꯗꯨꯅ ꯇꯤꯜꯂꯤꯕ ꯚꯥꯕꯣꯛꯁꯤꯡ ꯑꯗꯨꯗ ꯈꯨꯔꯝꯃꯤ꯫ ꯌꯨꯍꯦꯟꯕꯤ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯉꯛ ꯐꯠ ꯍꯥꯏꯒꯠꯂꯛꯄꯗ ꯀꯥꯟꯇ, ꯃꯥꯂꯦꯝ, ꯄ꯭ꯔꯤꯌꯣ, ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯥꯁꯤꯡ ꯄꯔꯦꯡ ꯂꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯍꯧꯗꯦ ꯌꯨꯍꯦꯟꯕꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯈꯪꯅꯣꯛ ꯅꯣꯛꯊꯣꯛꯈꯤ꯫ ꯌꯨꯍꯦꯟꯕꯤꯅ ꯅꯣꯛꯂꯛꯄꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯊꯃꯣꯏ ꯁꯦꯒꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯖꯒꯣꯏ ꯍꯧꯈ꯭ꯔꯕꯗ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯨꯕꯥꯛꯄꯨ ꯈꯨꯕꯋꯣ, ꯍꯨꯏꯆꯦꯟꯕꯨ ꯈꯣꯡꯕꯋꯣ, ꯄꯩꯁꯥꯕꯨ ꯊꯥꯕꯋꯣ, ꯂꯥꯎꯕꯨ ꯂꯥꯎꯁꯤꯟꯕꯋꯣ ꯃꯐꯝ ꯑꯗꯨ ꯄꯨꯝꯅꯤꯡ ꯍꯦꯛ ꯅꯤꯜꯂꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯖꯒꯣꯏ ꯌꯦꯡꯂꯤ꯫ ꯁꯣꯝꯗ ꯌꯨꯍꯦꯟꯕꯗꯤ ꯌꯨꯍꯦꯟꯕꯤꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯀꯦꯖꯥ ꯅꯧꯖꯕ ꯎꯕꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯃꯣꯟꯅꯣꯛꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯊꯋꯥꯏ ꯇꯥꯅ ꯌꯨꯍꯦꯟꯕꯤꯒꯤ ꯖꯒꯣꯏꯕꯨ ꯌꯦꯡꯖꯔꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯌꯦꯡꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯉꯥꯏꯔꯦ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯃꯔꯛꯇ ꯇꯣꯝꯊꯤꯟ ꯉꯥꯟꯗꯨꯅ ꯅꯥꯏꯇꯣꯝ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤꯕꯤ ꯋꯥꯍꯣꯡꯒꯤ ꯁꯛꯂꯣꯟ ꯑꯣꯏꯔꯤꯕꯤ ꯌꯨꯍꯦꯟꯕꯤꯇꯅꯤ ꯃꯌꯥꯝꯅ ꯈꯣꯏꯗꯥꯅ ꯌꯦꯡꯅꯔꯤꯕꯁꯨ꯫ ꯌꯨꯍꯦꯟꯕꯤꯒꯤ ꯖꯒꯣꯏ ꯑꯁꯨꯝ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯌꯨꯍꯦꯟꯕꯒꯤ ꯃꯃꯤꯠꯇ ꯑꯃꯨꯛ ꯃꯁꯟ ꯃꯔꯥꯡ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯐꯠ ꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯐꯝ ꯀꯌꯥ ꯑꯃꯁꯨ ꯁꯨꯝ ꯎꯔꯛꯄꯗꯒꯤ ꯌꯨꯍꯦꯟ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯇꯞꯅ ꯅꯣꯟꯊꯔꯛꯏ꯫ ꯌꯨꯍꯦꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯅꯥꯎꯆꯥꯅ ꯄꯥꯈꯠꯅ "ꯌꯨꯍꯦꯟ, ꯀꯩꯗꯧꯔꯒꯦ? ꯍꯥ? ꯁꯦ, ꯀꯩꯗꯧꯔꯒꯦꯕ?" ꯌꯨꯍꯦꯟꯕ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯐꯠ ꯅꯣꯡꯈꯠꯂꯛꯏ꯫ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯑꯃꯨꯛ ꯂꯩ꯫ ꯌꯨꯍꯦꯟꯕꯒꯤ ꯃꯇꯧ ꯑꯗꯨ ꯏꯅꯥꯎꯆꯥꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯖꯒꯣꯏꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯚꯥꯕꯣꯛꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯍꯧ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ꯫ ꯌꯨꯍꯦꯟꯕꯤ ꯍꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯊꯣꯏꯕꯤꯅ "ꯉꯁꯤꯗꯤ ꯌꯨꯍꯦꯟꯅ ꯐꯖꯅ ꯅꯩꯊꯈ꯭ꯔꯦꯅꯦ ꯍꯥ?" ꯔꯤꯃꯥ ꯅꯣꯛꯂꯒ "ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯦꯅꯤꯗꯅ꯫ ꯍꯥꯏꯒꯨꯝꯃꯗꯅ ꯉꯁꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯖꯒꯣꯏ ꯌꯦꯡꯕꯗꯣ ꯑꯗꯨꯗ ꯅꯨꯄꯥ ꯈꯔꯗꯤ ꯃꯃꯩ ꯆꯣꯡꯊꯣꯛꯄ ꯌꯥꯎ, ꯃꯇꯤꯟꯕꯨ ꯇꯥꯕ ꯌꯥꯎ, ꯊꯃꯣꯏ ꯀꯥꯏꯕꯁꯨ ꯌꯥꯝ ꯌꯥꯎꯅꯔ ꯃꯥꯜꯂꯦ꯫ ꯊꯥꯖꯅ "ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯇꯥ ꯐꯖꯕꯤꯒꯤ ꯃꯤꯅꯣꯛ ꯑꯃꯗ ꯅꯨꯄꯥ ꯀꯌꯥꯅꯣ ꯁꯨꯝꯍꯠꯂꯤꯁꯦ ꯍꯥ? ꯈꯜꯂꯣꯗꯅ." ꯌꯨꯍꯦꯟꯕꯤꯅ "ꯇꯥꯅꯤꯡꯗꯦꯍꯦ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ." ꯒꯤꯇꯥꯅ "ꯑꯇꯩ ꯂꯥꯏꯔꯤ ꯊꯣꯏꯕꯤ ꯑꯩꯈꯣꯏꯅꯤꯗꯤ ꯉꯁꯤ ꯅꯣꯛꯄꯨ ꯅꯣꯛꯀꯗ꯭ꯔꯥ, ꯖꯒꯣꯏꯕꯨ ꯁꯥꯒꯗ꯭ꯔꯥ, ꯃꯤꯠꯆꯤꯕꯨ ꯑꯃꯨꯛ ꯈꯠꯅꯒꯗ꯭ꯔꯥ, ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯕꯦꯝ." ꯔꯥꯅꯤꯅ "ꯖꯒꯣꯏꯗꯣ ꯐꯖꯅ ꯁꯥꯈꯤꯗꯦ ꯍꯥꯏꯗꯗꯅ ꯅꯣꯏ ꯑꯅꯤꯗꯤ ꯅꯌꯥ ꯍꯤꯒꯠꯇꯅ ꯂꯩꯔꯕꯣꯏꯔꯦ." ꯊꯥꯖꯅ "ꯅꯠꯇꯦ, ꯅꯣꯏ ꯑꯅꯤ ꯉꯁꯥꯏ ꯑꯦꯛꯇꯤꯡꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕ?" ꯊꯣꯏꯕꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯀꯩ "ꯍꯦꯔꯥ, ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯑꯩꯁꯦ ꯉꯁꯤ ꯄꯨꯛ ꯈꯔ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯗ ꯙꯣꯟꯒꯤ ꯇꯟꯖꯥꯗꯨ ꯂꯧꯔꯒ ꯅꯨꯡꯁꯤꯠ ꯍꯦꯛ ꯊꯥꯗꯣꯛꯄꯅꯤꯗꯅ." ꯑꯗꯨꯗ ꯒꯤꯇꯥꯁꯨ ꯍꯦꯛ ꯈꯪꯈ꯭ꯔ ꯃꯥꯜꯂꯦ꯫ ꯒꯤꯇꯥꯅ "ꯍꯣ, ꯑꯩꯁꯨ ꯈꯪꯂꯣꯏꯗꯕꯅꯦ. ꯅꯪꯒꯤ ꯄꯥꯔꯐ꯭ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯃꯅꯝ ꯀꯟꯕ ꯅꯨꯡꯁꯤꯠꯇꯨꯅ ꯐꯠ ꯌꯩꯔꯛꯄꯒ
ꯅꯪꯅ ꯅꯣꯛꯁꯤꯜꯂꯛꯄꯒ ꯑꯅꯤꯗꯣ ꯆꯥꯟꯅꯗꯅ ꯈꯪꯈꯤꯕꯩ ꯋꯥꯅꯤ ꯌꯨꯍꯦꯟꯕꯤꯅ ꯑꯆꯥ ꯀꯌꯥ ꯇꯨꯀꯠꯆꯩꯅꯣ ꯌꯦꯡꯉꯨꯅꯦ ꯅꯠꯇꯦ ꯅꯣꯏ ꯅꯅꯥꯛꯇ ꯐꯝꯕ ꯑꯍꯟꯁꯤꯡꯗꯨꯗꯤ ꯈꯪꯉꯝꯃꯣꯏꯗ꯭ꯔꯕ ꯑꯗꯨꯕꯨ ꯒꯤꯇꯥꯅ ꯑꯗꯨꯒꯤꯅꯦꯃꯤ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯅꯣꯛꯅꯤꯡꯉꯤꯁꯦ ꯊꯣꯏꯕꯤꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯃꯅꯥꯇꯣꯟꯒ ꯃꯦꯠꯁꯤꯜꯂꯒ ꯀꯣꯏꯌꯦꯡꯒ ꯌꯦꯡꯕꯗꯣ ꯊꯥꯖꯅ ꯕꯦꯔꯥꯗꯤꯕ ꯅꯣꯏ ꯑꯅꯤꯁꯨ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪ ꯉꯁꯥꯏ ꯅꯌꯥꯒ ꯏꯍꯤ ꯍꯤꯒꯠꯀꯩ ꯖꯒꯣꯏꯒ ꯁꯣꯏꯔꯤꯗꯣ ꯒꯤꯇꯥꯅ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯈꯪꯗꯕꯩ ꯋꯥꯅꯤ ꯌꯥꯝ ꯅꯣꯛꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯏꯕꯦꯝꯃ ꯌꯨꯍꯦꯟꯕꯤꯅ ꯅꯣꯛꯅꯤꯡꯅꯤ ꯅꯪ ꯔꯥꯅꯤꯅ ꯍꯣꯏ ꯌꯥꯔꯁꯦ ꯅꯨꯡꯁꯤꯠꯀꯤ ꯋꯥꯐꯝꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯔꯤꯃꯥꯅ ꯑꯗꯨꯗꯤ ꯆꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯍꯧꯔꯒꯦ ꯌꯧꯔꯕꯅꯤꯅ ꯊꯥꯖꯅ ꯅꯣꯏ ꯑꯅꯤꯕꯨ ꯌꯥꯔꯗ꯭ꯔꯣ ꯑꯩꯈꯣꯏ ꯊꯤꯟꯖꯤꯜꯂꯝꯃꯣ ꯍꯥꯏꯔꯣ ꯌꯨꯍꯦꯟꯕꯤꯅ ꯆꯠꯂꯣꯗ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯍꯧꯖꯤꯛꯄꯨ ꯀꯅꯥ ꯀꯤꯗꯣꯏꯅꯣ ꯒꯤꯇꯥꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯍꯧꯔꯣꯀꯣ ꯌꯨꯍꯦꯟꯕꯤꯅ ꯍꯣꯏ ꯍꯣꯏ ꯂꯩꯍꯧꯔꯦ ꯊꯥꯖꯅ ꯆꯠꯂꯦꯀꯣ ꯌꯨꯍꯦꯟꯕꯤꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯁꯨ ꯆꯠꯅꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯂꯩꯔꯛ ꯃꯆꯤꯟꯗꯒꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯊꯣꯡꯒꯥꯟꯗ ꯌꯨꯍꯦꯟꯕ ꯏꯃꯝꯃꯝꯒꯩ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯔꯤꯃꯥꯅ ꯏꯃꯥ ꯈꯪꯉꯤꯍꯦ ꯍꯤꯡꯆꯥꯕ ꯏꯍꯦ ꯁꯣꯔꯤ ꯇꯥꯃꯣ ꯌꯨꯍꯦꯟꯕꯤ ꯏꯉꯛꯉꯛꯅ ꯁꯤꯗꯗꯤ ꯀꯩꯗꯧꯔꯝꯃꯤꯕ ꯌꯨꯍꯦꯟꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄꯣꯂꯤꯊꯤꯟ ꯆꯦꯈꯥꯎ ꯑꯗꯨ ꯌꯨꯍꯦꯟꯕꯤꯗ ꯐꯠꯄꯤ ꯑꯗꯨꯒ ꯁꯦ ꯖꯒꯣꯏ ꯐꯖꯕꯩ ꯌꯨꯍꯦꯟꯕꯤꯅ ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯣ ꯌꯨꯍꯦꯟꯕꯅ ꯌꯥꯝ ꯐꯖꯩ ꯁꯦ ꯂꯧꯁꯤꯜꯂꯣ ꯌꯨꯍꯦꯟꯕꯤꯁꯨ ꯀꯩꯁꯨ ꯈꯟꯗꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯍꯌꯦꯡꯒꯩꯗꯤ ꯁ꯭ꯋꯥꯏꯗ ꯂꯦꯞꯀꯅꯨꯀꯣ ꯃꯤꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯚꯥꯞ ꯌꯥꯝꯅ ꯐꯅꯕꯅꯤ ꯌꯨꯍꯦꯟꯕꯅ ꯂꯦꯞꯄꯔꯣꯏꯒꯦ ꯔꯤꯃꯥ ꯅꯣꯛꯂꯒ ꯇꯥꯃꯣ ꯌꯨꯍꯦꯟ ꯊꯦꯡꯉꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯪꯈ꯭ꯔꯒꯦ ꯇꯥꯃꯣꯁꯨ ꯍꯜꯂꯨꯀꯣ ꯌꯨꯍꯦꯟꯕꯅ ꯍꯣꯏ ꯌꯨꯍꯦꯟꯕꯤꯅ ꯆꯪꯉꯦꯀꯣ ꯑꯗꯨꯗꯤ ꯌꯨꯍꯦꯟꯕꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ ꯌꯨꯍꯦꯟꯕꯗꯤ ꯃꯥꯅ ꯄꯤꯕ ꯄꯣꯠ ꯂꯧꯁꯤꯟꯈꯤꯕꯗꯨꯗ ꯍꯔꯥꯎꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯏꯅꯥꯎꯆꯥꯁꯨ ꯌꯨꯍꯦꯟꯕꯤ ꯍꯣꯏꯒꯤ ꯁꯝꯕꯜ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯣꯛꯂꯛꯑꯒ ꯏꯅꯥꯎꯆꯥꯅ ꯅꯣꯛꯇꯅꯒ ꯇꯧꯔꯤꯌꯦ ꯌꯨꯍꯦꯟꯕꯅ ꯇꯥꯏꯅꯥꯎꯆꯥ ꯊꯦꯡꯉꯦ ꯍꯜꯂꯁꯦ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯀꯨꯏꯅ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯌꯨꯍꯦꯟꯕꯒꯤ ꯋꯥꯇꯥꯗꯨꯗ ꯏꯅꯥꯎꯆꯥ ꯁꯨꯛꯇꯣꯛꯂꯒ ꯌꯨꯍꯦꯟꯕꯗ ꯌꯦꯡꯉꯛꯏ ꯏꯅꯥꯎꯆꯥꯅ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯕꯨ ꯊꯕꯛ ꯂꯩꯇꯗꯅ ꯁꯝꯕꯟ ꯃꯔꯨꯝꯁꯤꯗ ꯊꯦꯠꯄꯁꯤ ꯃꯉꯥꯏꯔꯦꯕ ꯌꯨꯍꯦꯟꯕꯅ ꯀꯩꯅꯣ ꯇꯥꯏꯅꯥꯎꯆꯥ ꯊꯦꯡꯉꯦ ꯍꯜꯂꯁꯦ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯏꯅꯥꯎꯆꯥꯅ ꯅꯪꯀꯣ ꯉꯁꯤ ꯌꯨꯍꯦꯟꯕꯅ ꯌꯥꯔꯦ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯍꯦꯟꯕ ꯊꯨꯅ ꯄ꯭ꯔꯞ ꯆꯠꯈꯤ ꯏꯅꯥꯎꯆꯥꯅ ꯉꯥꯏꯈꯣꯅꯦ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯁꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝꯅꯤ ꯑꯌꯨꯛꯀꯤ ꯌꯥꯀꯥꯏꯔꯣꯟꯁꯨ ꯁꯛꯂꯛꯂꯕꯗ ꯌꯨꯍꯦꯟꯕꯤꯒꯤ ꯃꯄꯥ ꯆꯥꯎꯕꯒ ꯃꯃꯥ ꯂꯩꯃꯒꯁꯨ ꯄꯥꯠꯇ ꯉꯟꯅ ꯆꯠꯀꯦ ꯈꯟꯗꯨꯅ ꯍꯧꯒꯠꯅꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯡꯕ ꯃꯈꯣꯟ ꯇꯥꯕꯗ ꯌꯨꯍꯦꯟꯕꯤꯁꯨ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯌꯨꯍꯦꯟꯕꯤꯅ ꯀꯩꯅꯣ ꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯂꯩꯃꯅ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯌꯥꯝꯃꯦ ꯑꯗꯨꯅꯅꯦ ꯌꯨꯝꯗꯒ ꯂꯥꯛꯑꯔꯣꯏꯀꯣ ꯆꯥꯛꯇꯣ ꯅꯣꯏ ꯑꯗꯨꯝ ꯊꯤꯜꯂꯛꯑꯣ ꯌꯨꯍꯦꯟꯕꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯥ ꯂꯣꯏꯗꯧꯕ ꯂꯩꯃꯅ ꯂꯣꯏꯕꯕꯨꯗꯤ ꯂꯣꯏꯔꯕꯒꯨꯝꯕꯅꯤꯗ ꯑꯗꯨꯗ ꯅꯄꯥ ꯃꯊꯟꯇ ꯁꯨꯕꯗꯣ ꯈꯔ ꯀꯨꯏꯅ ꯆꯪꯂꯒꯗꯕ ꯃꯁꯤ ꯂꯣꯏꯁꯤꯜꯂꯒ ꯏꯆꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯕ ꯍꯧꯔꯗꯧꯅꯤ ꯌꯨꯍꯦꯟꯕꯤꯅ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯦ ꯂꯩꯃ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯆꯥꯒꯤ ꯃꯇꯦꯡꯕꯨ ꯀꯩꯗꯧꯕꯒꯤ ꯄꯥꯡꯉꯣꯏꯗꯣꯏꯅꯣ ꯌꯨꯍꯦꯟꯕꯤꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯗꯣ ꯃꯥ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯃ ꯂꯩꯁꯦ ꯂꯩꯃꯅ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯉꯁꯤꯗꯤ ꯐꯣꯟ ꯑꯃꯨꯛ ꯂꯩꯁꯤ ꯍꯥꯏꯔꯛꯏꯁꯤꯅ ꯌꯨꯍꯦꯟꯕꯤꯅ ꯍꯣ ꯅꯤꯡꯊꯧꯀꯥꯕꯅꯦ
ꯅꯨꯃꯤꯠ ꯐꯥꯎ ꯀꯥꯎꯔꯕ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯃꯤꯒꯤ ꯐꯣꯟꯗ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯁꯥꯒꯤ ꯑꯃ ꯂꯩꯔꯗꯤ ꯐꯩꯗꯅ ꯐꯥꯎꯅꯅꯤꯡꯕ ꯃꯇꯝꯗꯁꯨ ꯐꯥꯎꯅꯕ ꯌꯥꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯐꯖꯅ ꯁꯥꯟꯅꯔꯅꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯂꯩꯃ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯏꯃꯥ ꯍꯣꯏꯅ ꯐꯣꯟ ꯑꯃꯠꯇ ꯂꯩꯁꯦ ꯍꯥꯏꯕꯗꯗꯤ ꯏꯆꯥꯅ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯌꯨꯍꯦꯟꯕꯤꯅ ꯍꯣꯏ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯁꯦ ꯍꯥꯏꯕ ꯂꯩꯃꯅ ꯍꯣꯏꯅꯦ ꯃꯃꯜꯕꯨ ꯀꯌꯥꯅꯤ ꯍꯥꯏꯒꯦ ꯑꯗꯨꯕꯣ ꯌꯨꯍꯦꯟꯕꯤꯅ ꯈꯪꯗꯦ ꯂꯩꯔꯤꯉꯩꯗ ꯈꯔ ꯑꯐꯕ ꯈꯜꯂꯒ ꯂꯩꯍꯧꯁꯦ ꯄꯥꯏꯕꯗꯁꯨ ꯅꯨꯡꯉꯥꯏꯅꯕ ꯀꯨꯏꯅꯁꯨ ꯆꯠꯅꯕ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩꯗ ꯃꯄꯥ ꯆꯥꯎꯕꯁꯨ ꯐꯠ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯣꯃꯣꯟ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯃꯥ ꯅꯆꯥꯅ ꯂꯣꯠꯅ ꯁꯥꯟꯅꯩꯗꯨꯕꯣ ꯂꯩꯃꯅ ꯍꯣ ꯅꯆꯥꯅꯨꯄꯤꯅ ꯐꯣꯟ ꯂꯩꯔꯁꯦ ꯍꯧꯖꯤꯛꯇꯗ ꯆꯥꯎꯕꯅ ꯀꯩꯅꯣꯅꯦ ꯐꯣꯟ ꯄꯟꯕ ꯌꯥꯗꯕ ꯏꯆꯥꯅ ꯐꯣꯟ ꯂꯩꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯁꯤꯕꯣ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯟꯒ ꯂꯥꯛꯑꯕꯖꯥꯠꯅꯣ ꯌꯨꯍꯦꯟꯕꯤꯅ ꯂꯩꯕꯤꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯁꯨꯝ ꯐꯣꯟ ꯑꯃ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕ ꯋꯥꯅꯤ ꯆꯥꯎꯕ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯏꯁꯥꯒꯤ ꯐꯣꯟꯕꯨ ꯀꯩꯗꯧꯕꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯂꯩꯅꯤ ꯂꯩꯅꯤ ꯕꯕꯥꯅ ꯂꯩꯅꯤꯀꯣ ꯏꯆꯥ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯌꯦꯡꯒꯦꯅ ꯕꯕꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯌꯨꯍꯦꯟꯕꯤꯅ ꯑꯩꯁꯨ ꯈꯪꯉꯤꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯅꯦ ꯑꯩꯁꯨ ꯂꯩꯃꯅ ꯌꯥꯔꯦꯁꯦ ꯃꯇꯝꯁꯨ ꯌꯧꯈ꯭ꯔꯦ ꯃꯣꯏꯕꯥ ꯆꯠꯅꯕ ꯇꯧꯔꯁꯦ